Imes waktu miang tabiri bersumbu yunam Anuradha Devi Nekono Nukrum Zari. Hauzik Marai Bapalda International Bioresources Conclave and Ethanol Pharmacology Congress 2023 ngasi hodokre. Numitarin Istatakadava Start Level Exhibition the PMEGP 2023 ngasi hodokre. Kaksangam Sum Ziribam District Singi Miam Ginimit ngasi pangtokre. Amasong 3rd SFU Cup 2023 ki ngasi sanakiba Master Cup FC mai paknakre. Hauzik pausan nunipizari. Notice recent ladiba traditional medicant practices sing as a large scale study tautuna. Naina Houtrabadi, Tehisa Kiadaki Lerapa, Landamba Asiki traditional medicant knowledge sing, Mankragani Haina, Union Minister of State for Extended Affairs and Education, Dr. R.K. Ranjan Pondokre. Wafamasing asi Imphalgi City Convention Center the International Bioresources Conclave Amasung Ethanol Pharmacology Congress 2023 Haudupagetaramda Pondokibene. Tongan-tongan lebake scientist singna sadugyaduna numinini chabna pangtokadariba tharamba asi Institute of Bioresources and Sustainable Development IBSD Imphal amasung Society for Ethanol Pharmacology India amasung Switzerland anina punna sanduna pangthokpani. Maru aina North-East India da leriba traditional medicine sing yokanaba re-imagine ethanol pharmacology globalization of traditional medicine ta haibathimda tharamba adu pangthokani. Tharamba aduda Dr. R.K. Ranjana Makataraduna India as a traditional medical knowledge amasung practice ke pukai chauna leba kamani traditional practicing aduke manungda Ayurveda Siddha Yoga amasung unani ki Matingna ipai ipo senge hagtaktage healthcare da achawa thaudang lauduna lagli. Hairiba practicing ka asina piriba kanaba amade kudong sabasing ngasi malempumbada sandok mathautare loinana traditional medicant practicing ka asige matangda ethanol pharmacology study tawba amade study asibu promote tawnaba honaba change. Hairiba study ase North-East region da janariba traditional medicant practicing asida so Paktanana study Tahobatai. Natrabadi Hariba recent Asida Janariba traditional medical practicing Asi Mankragani Haibagi Nunangba Pundoki. Adubo IBS Dina Matam Chana Asigumba Conclave Amadi Congress Ama Impalda Pangtopa Asina recent Asigi traditional medical practicing Yaipanaba Kongtanka Ama Purapangamlagani Haibagi Tazaba Pundoki. The Honorable Prime Minister has also envisaged the North-East region as the new engine of growth for India. North-East India is today front and center in the mind of our political leadership. Do consider studying our practices. Keep your mind open. I have no doubt that the next $1 billion formulation can be developed from our even own indigenous medicinal practice. Taramadada Rasa Sabagi MP Ningtawle Sabasana Zauba Amadi Mari Lenaba Scientist and Intellectual Singh Mapandaki Lakpa Delegate Kiana Saduyaki. Khadi and Village Industry Commission ke Santang Makada Manipur Khadi and Village Industry bonus into Nanimitari Timna Santakadaba Start Level Exhibition PMEGP 2023 Ngasidege Hapta Kang Zibunda Hodokre. Hariba Mela Ase Raja Sabagi MP Lesemba Sana Zabona Hodokibene Mela Asida Tongan Tongamba Hellowi Stall Kiana Saduyari. Mela Hodopakamari Lenana MP Lesemba Chana Zabana Handloom Handicraft ke Poto Yauna Lamda Masaki Kuta Haiba Mioshina Sadana Putukliba Polam Singh Malangi Miam na Pamnari Masimangna Lamda Masaki Miam Asi Kuta Haiba Amasung Su Nomba Kanbagi Tonganba Skill Amadi Pokpadagi Loinari Haibasi Atumani Asagumba Su Nombagi Machad Ase Matam Pumbada Hinganduna Laibagi Tangai Padabale
Amaramda sunumba amasung kucha haibagi magonta yaurabasu kudimak sel yaudrabadi thabaga mata mai pangna pangthopa ngamloi maram aduna kusa hairaba artisan singna bank tagi loan lauraga small scale industry kaya linkatuna sunumba tai adubu kanagama kharadi bank tagi loan lauraga singbage hainabi thamdabana bank na makata na loan piningdabage maram poidibini Masina Buksen Singna Sun Non Ningba Artisan Kiada Ningba Kaibaki Masakama Ohele Haiki Taramadada Manipur Kadi and Developers Industry Board Ki Chairman Nongtombam Nimbachna Singba Masangnaba Musing Saduyaki Aduna Sidai Sida Akoi Kadi Amsung Village Industry se Sakonaba Honaba Handaki Mayamsu Adun Kangbinangani and the Koi Honorable President of India Srimati Draupadi Murmuna Man Hogiba January Gi Tari Kuntraga Matoi the Pigiba Adumba Koi Union Budget Ki Koi 2023-24 Gi Adumba Magi Presidential Address Ta Koi Gi Manam Stapan Base Am Kajana Koi Kadi Matangsi the Mati Matang Tamjage Man Haibasi Koi the government's effort in the traditional sectors like Khadi and village industries have seen success with the turnout of these industries surpassing rupees 1 lakh crore during the Azadi Ka Amrit Mahotsav, and the sale of Khadi has also increased 4 times as a result of Modi's government's effort and Asmana Magi budget ki adugumba address Rupali. Kaksing district oina tha amage aroibai irai numit khudinge pangthokpa miyamgi numit asi miyam thoraktuna lenga ki kanaba sengka lawbagi chang asi district administration na miyam thoningbagi changdagi hanthade Manipur lenga nga tonga tongamba loisang singge makhada piriba kanaba sengka asi yamna laiba mongda lahona ba kaksing district oina tha khudinge aroiba irai numita pangtholeba miyamgi numit tharamda district kaksing office complex ta lakbiyo haina district kaksing somorjit salamna phongdorakle ngasi district complex kaksing da pangthopa district oiba miyamgi numit tharamda social welfare loisingna assistant to disabled person for process fitting ADIP ki scheme ki makada haksang ki phibamda sotharaba miyosing da piba wheelchair tricycle hearing aids amadi saisu sing yanthokladuna mathake wafam ase DC somorje salamna phongdonghibeni DC somorjena makataraduna hai ngasi yanthokliba polam singa ase mamangda pangthokpa miyamgi numita apply tawrakraba miyosing da mari leinaba loisang oidiba social welfare loisang na Pangpam Toklaba Miyosingda Miyamgi Nubida Asida Panganbani. Masida Sunatana Tongan Tongamba Loishang Sange Makada Miyamda Panganba Yaba Kudung Saba Kudimak Pinanaba Manipur Lengana Miyamgi Nubid Ase District Oina Pangtong Naribani. Lengana Piriba Kanabasanga Ase Lowbul Lakba Miki Masang Ase Kaksang District Oina Yamna Wapadana Tauri Miyamna Topiratuna Araiba Mongda Mapampa Amatada Loishang Kiagi Mioching Laktuna Piriba Kanaba Ase Lomina Se Hanaso Miyangi Puning Singsilakli. Application Harakpagi Matungina Mina Darkale Matungina with the application Harakpagi Matungina when state Lauraga disabled things the Darkale missing is the PJ Masisu no application Karama Kaidi Lai high no application Mayam since you point a 2 matamda Masisu process to the Matan Tagi Mayam Unimita and never on the Honadari. Kaksing district Miam Unimite me say Aquina Lakanimba Siga La Iba Kanosiga Chang Siga Sikara Watney Mayam the Ina Sigi through the media through the in the vision of the Miam Unimate participate of you any kind of government the Pangpam Tokpa Aduga Pangadoba any facilities like this Sidala Agadum Lobi Yaganiva. Ngasi Manipur gi mafang khuding da pangthongna bagom district administration Ziribamna Sinduna Tingdong Laikai da Laiba DC office complex da Miyamgi Numit district level officer Singh Loinana Mapung Phana pangthokre Puna application form Humpuban Nipan receipt tauki Kwaitiki Yamba application Singdi RD and PR Gitara Mapant Social Welfare Tarataruk Amasung Medican Mapani
Birds and Bee Talks na Manipur amadi North Eastern region da leba school singda mahiroi sing amadi adolescents da matak taba labi skill ge matangda maru eba information da kya pinam na bagi pandam da honaduna lagli haina Plant India ke executive director Muhammad Asidna ngasi Wangkai High School da pangthokpa TBBT Motion Senior Science Runner Game inaugurate tobagi tharamda phongdokre Mana makatana hai haukiba chahi ama makai romba asida pandaba asige makada honaduna lagli motion sensor game pa asina angang singda sana knowledge tansan mangambage kudong sabasu phangani loinana masa mau phana active oina lehanba ngamgani game asida tongan ba hiram kyada kanaba pigani anova idea asina mahiroi singna inawnova method ama oina sanabada knowledge tan bangamgani Plant asi state asige tongan ba school sing dasu pangthong na pandam thamli India asi digital India ama oina ba honariba asina lengang nasu hiram asida area oiraga plant India na paikaliba khongtang singka asi makhatana lengang nasu paikalak kane haibagi thajabalai haiki through newer methods and better ways of learning for their life skills. So the ambition is that how do we take it to as many schools as possible, and we are thankful to our partner Rekit, who has been kind enough to support Plan India with the funding on this project. We also believe that once these machines and these kind of games become popular, the government will also take it up and will be ensuring that these ways of informing children is done through government initiatives. District Agriculture Office Sandina Sinduna the International Year of Millets Hybrisida District Level Awareness Program Amangasi District Complex Sandenge Multipurpose Hall Mini Secretariat Pangthokre Taramdada Sandin District Assistant Deputy Commissioner Muhammad Firoz Khana Athaba Mitunglen Oibagaloinana Department of Agriculture Joint Director Todinang Panmai District Agriculture Official Sandin T.S. Glani Monsang Anina Matangsina Kanava Mitunglen Amadi Tharamapu Oike. Taramduda KVK Chandent Agronomy Dr. K.L. Lavisna Cultivation of Millet and Preparation of Value-Added Products of Millet Amadi Plant Pathology Agriculture Dr. Laurembam Polena The Post-Harvest Management of Millet Haibisiki Matangda Akangai Oina Wanganki. Ngasige Taramdada District Level Officer Singh Agriculture Department ke staff amadi Operation Singh Lomi Singh amadi District Sige Stakeholder Singh na Saruyaki District Skill Committee Farzol na Sinduna District Skill and Employment Mela 2023 Farzon District ki Wangai Range Subdivision ge manungta leiba Angkaso Village Community Hall da pangthokre Taramdada Deputy Commissioner Farzol Holian Lan Guitena, Chief Guest Oibagaloinana, DFO Perzol, Forest Division TS, Otam, MNGF, Perzont, Napoleon, Quadapamsu, Saruyaki. Taramsi, India Gameke, Ministry of Skill Development and Entrepreneurship, Makada District Administration, Ferzonge, Matingaloinanes in Bene, Mela Asida, ZCRE Skills Solution, National Institute of Electronics and Information Technology, NIE, LIT, Ministry of Electronics and Information Technology MEITY, Ozone Pharmaceutical Limited, Rural Sub-Employment Training Institutes RSETI, Ministry of Rural Development MORD, Manipur State Rural Livelihood Mission MSRLM, Amadi Central Institute of Petrochemical Engineering and Technology CPET stalls in Hanki. Ngasin yung pung tarani toirom tarapada more the labor 5th Assam Raffles ke Timna Sana Biscuit Nipuga Konana Mui Ama more 1 number 5 Muslim Basti Maya dege Pagat Pangam Kre Haidi Paraba Mui Adugi Maming Tongkopao more 1 number 9 dege Haidi Paraba Sana Biscuit Sink Adu 1 Bada Kizitaruka Gram Jatruka Nipurom po Oigani Haidi Amadi Malimgi Kaitenda Lupa Crore Ahunga Laka Humbutra Mangarongi Oidabaya Haidi. Parabasana Biscuit Amadi Bio Ado Custom Preventive Force Morida Kusinakre Haidi.
Haniki Minister Oidamba Akoizam Langamgi Machanupa Akoizam Nonganba Mihata Chenabani Haiba Mose Amadi Toksum Sonia Kota Putolapa Matamda Miamna Irang Haukre Toksum Sonia Numet Mangani Amasung Mosena Numet Marini Makatana Wahampahong Satanaba Judistian Magistrate First Class Kampopike Jasna Yatak Bikre Sonia Amadi Mose Kota Putolapa Matamda Lamdamasida Ladiba Ima Lupsink Amadi Kampopida Leba Dulong Kont Women Unengi Thomisingna Kota Thompson Cray Nongamba Mihata Chenabani Haiba Sonia Amadi Mose Civic Serak Bigadabani Haina Pendaba Kolauke Lauke Miamna Kota Thompson Lakpa Matamda Kota Pandaba Tautok Toktanaba Kampopi Police Ke Makotongba Police Officer Singna Laktuna Mapampa Aduda Ngaksan Bagi Tabaksa Take Sonia Amadi Mose Kotake Puduna Chakraba Matung Mapampa Aduda Lairamba Miamna Kangpopi Kaitel Tamna Pendaba Kolau Lauduna Kongsat Abasu Satke Hiramasagamari Lainana Dulong Kont Women Unengi member Mary Wifena Mihata Asida Chanaba Mioshing Akan Basarak Bigadabani Mi Ama Hatuk Laga Koki Lamda Langsan Lamba Ase Yamna Labak Tibani Miyada Sida Chaneriba Hosek Poba Patana Ladiba Mioi Atova Madamda Mari Lainaba Singna Pagadabani Missy Asegi JSC Amadi Lup Miamna Taliba Dimansing Ase Mari Lainaba Singna Nathaiduna Tamlagade Makataba Kongsankia Jangsanaba Sem Saduna Lady Haike Ningsing Bayabade Nonganba Tha Asegi Tang Taramatoida Mahaka Nuksinabani Haibi Kwakaitel Toksum Laikaitige Toksum Sonia Apokpa Toksom Santiga Jamina Kraga Matangi Numit Tang Taranitoida Kanglatombi Police Station Ge Manung Channa Chango Bunda Sina Pankibani Bangladesh Lebakta Kundariba Manipuri Maite Singa Manipurige Bangladesh Lebakta Mahima Singtam Leba Mahiro Singa Henananga Mari Ama Sagaminatuna I Marigi Ichini Inaw Sing Nungsinaba Puraknaba Tabak Lokatba Haure Haide Manipurdagi Bangladesh Lebake Bograda Leba TMSS Medical College da MBBS Aruba Sahida Tamlibi Mahidoiteruk Bangladesh ke Dhaka da Bangladesh da Lalul Itik Tauduna Leba Maiting Masa Khoiram Prosanto Real Lifestyle Amasung Bisgau Manipuri Club BMC ke General Secretary Sorai Shampa Utbolna Harautayamna Uktuna Dhaka Ladiba Manipuri Maite Singna Kondariba Mapam Singda Makogi Punsi Mahinga Amasung Makogi Yumlay Kairi Sing Basing Su Yang Bakalunana Wari Watai Sanaduna Imarigi Itini Inauge Nungsi Mari Sagana Kre Hairi Matanda Silhet ke Hotel Holye Geta MYF ke Luchingba Khoirampa Prokas Amasung Hobom Sarabna Taramna OPK Amaram Dasu Manipur Lenga ke Public Health Engineering Department Consumer Affairs Potana Public Distribution Minister Oidiba Leisangtam Susendro Yauna Bangladesh da Linkat Keba Manipuri Youth Forum MYF ke Luchingba Khoirompa Prokas Amasung Hobom Sarabna Bangladesh ke Silheta Oktana Manipuri Tariba Kondra Kiada Makoibu Pubiduna Manipuri Maite Singe Punsi Mahing Kangminaba Singe Haina MYF ke Maike de so Pongdra Lady. I say Bograda the 22 gi ayungan tadagi bus to gala aduga laga da kada pung ama da maina yore yore kanita da person to da roni hoina ko opira me phasana aduga moi gi yum da pura ko chapa am picture cha ka phasana da da nam nung sina haidi main dong ni thaja de ba doi dar ina khang da ko gi yum da chat ba gi da da maina da yamna safe oina lakhiba do adum haidi akoina Bograda da ka bola pakanda moina adum ko se ka yore ge khotla na hanjan la de location thana adubok the live location tharaga dum chatle ba khoi adumaya tawre aduga dada hoina wo ka moi gi yum da khoi sing pothare race lore aduga muk chakcha to matung da aduga mu taxi da mu moi ka pulaga sileta la muk la e Bangladesh da Manipuri Maite Singna Ahanba Kundaki Bani Haina Launariba Bisgau gi Ariba Club Amak Oidiba Bisgau Manipuri Club BMC ge General Secretary Sorai Shamp Utbolna Pongdarapada Ngasi Bograda Mahitam Liba Itan Singna Lakpada Makoibu Aikoina Opangam Kibasi Aikoigi Lebak Pabani Ngasi Makoi Taruna Laglibagum Mamangaida
Rongpur Medical College da MBBS tamlamba mahiroi miyambusu taramna opage tharong kya pangthoki Bangladesh ke mapang kya da MBBS tamliba makoiga Bangladesh ke maitai aikhoiga yamna chetna mari amalai pham thoklei haina phongdarakhi अखोई दका योरपकांदा टिचेरियाना ओपिरमे प्लस माइगी अपार्टमेंट दा अखोई लंच के चादना खोतन मान लेमक सेमबिरमे अदगी अदुलोर मतुंग अखोई सिलेक्ट की थोगले सिलेक्ट थोलपसे अखोई पुंग मरी मखाई समथिंग अदा थोगले अदुगा योबना नुंदांगी पुंग अहिंगी पुंग भारो मखाई दे योरे योर मतुंग दा को होटल फजना पोथार खोला ngasi the 23 से ngasi दा अखोई अदुदा होटल योबकांदा ददा ने ओपिरमे ददा प्रकाश का Saurakan opirame adumoi akhoi hotel ke mak sinbi dana khatna amna haidi thamre duga ngasi ayuk anta pung 10 adwai jaflong ge khoi start tawraga doki pubire teacher da tawdana dai tawdana doki yeng baluraga hojik maitai taba khun akhoi gi sibi khadim akasna akhoi gi sida guide ramana pia me awa adhaji akhoi maitai gi khun gi haji Opposition Congress Party ki slogan Modi naha ke mongpham tawragani hairaduna Prime Minister Narendra Modi na kanna etek tawduna sithakrai Meghalaya da pangthopa rally amada Modi naha ke mongpham tawragani haiba slogan ta ase Congress na sijna khebani Election rally amada wangaladuna Prime Minister Modi na haikibada phasataba lon natraga wakhallon ta haibasingda matik saba pakhum pigini lebaga sina yadraba party amana Modi na hake mongpham tawragani haiba slogan seasonary adubu lebak sinadi hairi Modi na hake thabak sing nganthok lagani Congress ke senior leader Pawan Kherabo Satisgarh deke Delhi airport phawa paibada thingba pibadege Congress Watok Oiraba slogan ase sijna bahora kibani hairi Kherabo Assam police na phakre adubu matungdadi thadokre hairi Kherabo phakibagi matangda Prime Minister Modi na wafama amata phongdokide adumoinama Congress ta marant Siraduna haiki Meghalaya da lengaleba government ki People's First miyamgina ahanba haiba police ki mahuta Congress ke Family First imong manungina ahanba tharomba lairibani ngasidi Meghalaya ki miyamna Family First ke mahuta People's First haibasina hemna pamnaribani aduna thambangina Meghalaya ke Pangal ingthaba amasung tangdu laitaba symbol oirabani Meghalaya ki miyamna mangonda utpiribaning siba asige tabuimanto oina Meghalaya da chakwa popular lagani haiba wafam sing Prime Minister Modi na phongdoki Meghalaya Assembly Mikhal Nagaland loinana February ke tang 23 ta pangtholaga vote masina March ke tang ani da thigadaribani Hajak sanabige pauda Sora Football Union SFU Sora de Sandana Sora de Chatariba 3rd SFU Cup 2023 ke ngasi sanakiba Mazda Cup FC Changam Dabina Kadak FC bu Panchant amasino da thoikre Cup FC ke amatangada Panchantu jersey number 19 Maksud na chankibane Hajak arabada maroba pau amana pizari International Bioresources Conclave and Ethanol Pharmacology Congress 2023 ngasi hodokre Numitarini Chatakadava State Level Exhibition the PMEGP 2023 ngasi hodokre Kaksangam Sum Jiribam District Singi Miyamgi Numit ngasi pangthokre Amasong 3rd SFU Cup 2023 ki ngasi sanakiba Mazda Cup FC Maipak ngakre Imes Paudam ngasi kita matang ngasi daloi jere miyang tabiri basumba mukana klub se